ꯍꯧꯖꯤꯛꯁꯤꯗ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯆꯔꯦ ꯑꯗꯨꯝ ꯇꯞꯅ ꯇꯧꯅ ꯏꯪꯒꯣꯡꯁꯤꯁꯨ ꯌꯥꯝꯅ ꯅꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝꯅ ꯄꯦꯟ ꯑꯣꯏꯌꯦꯕ ꯏꯁꯥꯗ ꯃꯥꯏꯔꯣꯟ ꯇꯦꯕ꯭ꯂꯦꯠꯁꯦ ꯆꯥꯃꯟꯗꯅ ꯅꯨꯡꯇꯤꯒꯤ ꯆꯥꯃꯟꯅꯤꯅ ꯊꯤ ꯃꯆꯨꯒ ꯑꯣꯜꯂꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝꯕꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯤꯗ ꯌꯥꯝ ꯋꯥꯅ ꯍꯧꯒꯠꯆꯔꯦ ꯑꯗꯨꯝ ꯇꯞꯅ ꯇꯧꯅ ꯑꯗꯣ ꯉꯁꯤꯁꯦ ꯏꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜ ꯍꯥꯡꯕ ꯅꯨꯃꯤꯠꯅꯦ ꯑꯗꯣ ꯑꯩ ꯉꯟꯇꯥꯅ ꯇꯧꯅ ꯍꯧꯒꯠꯂꯦ ꯁꯤꯗ ꯄꯨꯡ 5:30 ꯇꯥꯁꯜꯂꯦ ꯄꯨꯡ 5:30 ꯍꯦꯜꯂꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯤꯒ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯍꯥꯏꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯥꯟꯅ ꯁꯨꯝ ꯂꯣꯏꯁꯟꯖꯕ ꯍꯧꯖꯔꯛꯑꯒꯦ ꯇꯞꯅ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯆꯤꯡꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯊꯥꯔꯠ ꯇꯔꯃꯤꯁꯇꯔꯒꯤ ꯆꯪꯉꯛꯄꯒꯤ ꯖꯔꯅꯤꯁꯨ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯊꯣꯡ ꯍꯥꯡꯗꯣꯛꯑꯒ ꯃꯄꯥꯟꯗ ꯁꯨꯔꯦꯗꯦꯕꯗ ꯈꯨꯔꯨꯝꯖꯔꯦ ꯑꯗꯣ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯄꯣꯊꯣꯛꯅ ꯑꯗꯨꯝ ꯇꯧꯖꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯌꯥꯝꯅ ꯆꯥꯎꯊꯣꯛꯑꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯁꯦ ꯑꯗꯨꯝ ꯋꯥꯏ ꯁꯤꯠꯄ ꯍꯥꯟꯅ ꯍꯧꯖꯔꯦ ꯋꯥꯏ ꯍꯥꯟꯅ ꯁꯤꯠꯇꯣꯛꯆꯕ ꯍꯥꯏꯇꯥꯔꯦ ꯁꯤꯠꯇꯣꯛꯆꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯋꯥꯏ ꯇꯩꯕ ꯑꯃꯨꯛ ꯇꯧꯖꯔꯛꯑꯒꯦ ꯇꯞꯅ ꯁꯨꯝ ꯆꯤꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯊꯪ ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯁꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯏꯔꯨꯖꯕ ꯆꯪꯉꯦ ꯑꯗꯨꯒ ꯏꯔꯨꯊꯣꯛꯄ ꯂꯣꯏꯅ ꯊꯣꯛꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯁꯤꯗ ꯀ꯭ꯔꯤꯝ ꯃꯃꯥꯏꯗ ꯇꯩꯗꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯅ ꯀ꯭ꯔꯤꯝ ꯈꯔ ꯇꯩꯁꯜꯂꯦ ꯑꯗꯨꯒ ꯑꯩ ꯁꯝꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯨꯝ ꯍꯥꯠꯆꯔꯦ ꯏꯃꯨꯡꯗꯗꯤ ꯍꯥꯠꯇꯔꯦ ꯏꯃꯨꯡꯗ ꯁꯝ ꯀꯦꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯈꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯃꯄꯥꯟꯗ ꯑꯣꯏꯅ ꯍꯥꯠꯂꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯇꯥꯖꯈ꯭ꯔꯗꯤ ꯐꯔꯦꯗꯅꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯑꯣꯏꯅ ꯁꯨꯝ ꯍꯥꯠꯆꯔꯦ ꯑꯗꯣ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯇꯤ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯚ꯭ꯌꯨꯁꯦ ꯇꯦꯡ ꯂꯥꯎꯔꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯁꯝꯁꯤꯁꯨ ꯌꯥꯝ ꯁꯥꯡꯉꯕꯅꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯖꯔꯛꯑꯒꯦ ꯏꯆꯥꯅꯨꯄꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤ ꯁ꯭ꯀꯨꯜꯒꯤ ꯇꯤꯐꯤꯟ ꯄꯤꯕꯒꯤ ꯇꯂꯥꯕꯤ ꯇꯧꯖꯔꯛꯑꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯈꯜꯂꯦ ꯗꯥꯂꯤꯌꯥꯒꯤ ꯈꯤꯆ꯭ꯔꯤ ꯑꯣꯏꯅ ꯍꯧꯕꯤꯔꯒꯦꯗꯅ ꯑꯗꯣ ꯗꯥꯂꯤꯌꯥꯒꯤ ꯈꯤꯆ꯭ꯔꯤ ꯑꯣꯏꯅ ꯍꯧꯕꯤꯔꯒ ꯃꯥꯁꯨ ꯁꯨꯝ ꯆꯥꯖꯔꯅꯤ ꯑꯗꯒꯤ ꯁ꯭ꯀꯨꯜ ꯇꯤꯐꯤꯟꯗꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒꯦ ꯈꯪꯗꯦ ꯆꯥꯔꯛꯀꯗ꯭ꯔꯥ ꯆꯥꯔꯛꯑꯣꯏꯗ꯭ꯔꯥ
ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯙꯨꯛ ꯊꯥꯃꯩ ꯂꯥꯏꯙꯨꯛꯁꯦ ꯀꯠꯀꯦꯅ ꯇꯧꯖꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯁꯤꯒ ꯗꯤꯌꯥꯁꯦ ꯖꯂꯥꯏꯔꯒ ꯑꯗꯨꯝ ꯑꯒꯔꯕꯇꯤ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯒ ꯑꯗꯨꯝ ꯈꯨꯔꯨꯝꯖꯔꯅꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯗ ꯂꯩꯔꯦ ꯗꯥꯂꯤꯌꯥ ꯈꯤꯆꯤꯔꯤꯗꯣ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯒꯦ ꯑꯗꯣ ꯈꯤꯇꯪꯗꯤ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯄꯦꯇꯛ ꯇꯧꯅꯅꯦ ꯑꯗꯨꯝ ꯊꯣꯡꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯀꯜꯂꯒꯁꯨ ꯑꯁꯤꯁꯦ ꯀꯟꯍꯟꯈ꯭ꯔꯒꯗꯤ ꯆꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯦꯅ ꯄꯦꯇꯛ ꯇꯧꯔꯒ ꯆꯥꯕꯗꯣ ꯍꯥꯎꯕꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯦ ꯁꯤꯒ ꯄꯦꯇꯛ ꯇꯧꯅ ꯊꯣꯡꯉꯦ ꯑꯗꯣ ꯄꯨꯈꯝꯁꯤꯗ ꯈꯥꯏꯗꯣꯛꯑꯦ ꯏꯪꯍꯜꯂꯒ ꯊꯝꯒꯦ ꯑꯗꯣ ꯃꯥꯒꯤ ꯇꯤꯐꯤꯟꯗꯁꯨ ꯍꯥꯞꯄꯤꯒꯦ ꯑꯗꯣ ꯃꯥꯡꯁꯨ ꯈꯔ ꯄꯤꯖꯔꯒꯦ ꯁꯤꯒꯅ ꯁꯪꯒꯣꯝꯁꯨ ꯍꯩꯕꯤꯔꯦ ꯃꯥꯒꯤ ꯈꯔ ꯊꯛꯆꯅꯕ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏꯁꯤꯗ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯥꯞꯇ ꯁꯪꯒꯣꯝꯁꯤꯁꯨ ꯊꯛꯀꯗ꯭ꯔꯥ ꯊꯛꯑꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯃꯥꯒꯤ ꯂꯤꯇꯜ ꯖꯣꯏꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯕꯅꯤ나 ꯑꯗꯨꯁꯦ ꯈꯦꯆꯤꯔꯤꯁꯦ ꯈꯤꯇꯪ ꯌꯥꯝꯅꯕꯨꯗꯤ ꯄꯤꯖꯔꯔꯣꯏꯒꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯥꯗꯁꯨ ꯑꯗꯨꯝ ꯆꯥꯔꯛꯇꯧꯕ ꯀꯧꯕꯅꯤꯅ ꯑꯗꯣ ꯁꯤꯒꯗ ꯈꯔ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯁꯪꯒꯣꯝꯁꯤꯒ ꯇꯧꯔꯒ ꯆꯥꯅꯕ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯄꯤꯖꯕ ꯂꯣꯏꯔꯦ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯗ꯭ꯔꯦꯁ ꯃꯨꯛ ꯁꯦꯠꯆꯟꯕꯤꯔꯦ ꯑꯗꯣ ꯃꯥꯅ ꯁꯦꯠꯆꯟꯒꯦ ꯃꯥ ꯁꯦꯠꯆꯒꯦ ꯍꯥꯏꯗꯅ ꯈꯣꯡꯒ꯭ꯔꯥꯎꯁꯤꯁꯨ ꯃꯥꯅ ꯁꯦꯠꯆꯕꯅꯤ ꯑꯗꯣ ꯀ꯭ꯔꯤꯝꯁꯨ ꯁꯤꯒ ꯇꯩꯁꯟꯕꯤꯔꯦ ꯁꯨꯛꯇꯣꯛꯄ ꯃꯁꯛꯁꯦ ꯉꯁꯥꯏꯗꯒꯤ ꯈꯪꯅꯤꯡꯉꯤ ꯖꯦꯡꯒꯦ ꯊꯦꯡꯈ꯭ꯔꯦ ꯂꯩꯔꯦ ꯂꯣꯏꯁꯤꯜ ꯂꯣꯏꯔꯦ ꯁꯦ
आओ बस लाए बस लाए तू बस लाए माई स्कूल बैग से ले बस लाए चलो 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 आधा सुनो भी मैं शाम जाओ जाओ चलो 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 बाय नानू बाय बाय चटखरे इचानुपा हजी सुम इमुंगी कई कई कनो तो चायरा खर लोसलगे असिगे मा चारंबगी इस लाइ छुमम इमुंग जंगादी ममे सलेरे सिना ngarang फिदो खितंग कंगदायना से जानथोपा जानथोपने सिसे मा चारंबगी मागी टिफिन जो हापी मागी खरा चाहरे संगोम सु लोइने थखिद्रे संगोम से मागी बम जंगा लखीगे चाखुमगी पिबम अस चाखुम जिंजे हजिक चाइरी मैम अदो हजिक लोइसल्लागे आइसु लोइसनबा लोरगा पप लोइसल्लागा ब्रेकफास्ट से तौथोगे दई पोथारगे बेरूम का से लोइना सु चाइरे दो मैम आइसु ब्रेकफास्ट से पुथोरे दो ngसाइगी मागी खिचड़ी हौबिबदो दालियागी खिचड़ी हौबिबदो दो आइसु खरा दिन चारगे दसिदा लेरे ड्राई फ्रूट दगैगी सिदा लेरे गी संगोम जान थकचरगे दो मैम आइगी थर्ड टर्मिस्टर की जर्नी से मैम सुम दिंगमिनसी हाइबदिको कमाय कमाय तौगे आइदो दो मैम दसो आइ दुम हाइजरकेबको आइगी हौजी हौजी ओरिबा सिचुएशन से अदो मैम आइगी हौजी हौजी न हाइरगदी दुम था याम छलकपगी मतुंगी नदी मैम सुम खंगरिबनी दुम आदि दुम छलकपगी चांग सुम नोम नोमगी सुम हेंजलकपना खंदे मीमीगी लोइनदी आदि पुनमुकीसु मानदेको अदुजो मानबसु अयामना यावे अदो आइगी याम साथिना बैक पेन से सीदी ओ पुनमुकी लोइनसु ओइनरिनी बैक पेन ओइबा अदगेगी कई हाइनी निगोंसिसु यामना नायेबको आदि खरा अदुम तुमुरगा हवलकपसिदी याम साथीना वाना तौना हवले सिदी याम साथीना आइगंददी याम साथीना वाजे हक्चांग से आइदी पुनमकसे बिराई से को मादका सुम हिपुरगा हवलकपसे यावनबा असिबुदि दुम मयाम सुम तौनेको यावनबसु वाई अदगैगे हाइदिको फमुरगा कुइना हिपुरगा फमुरगा हवलकपसेसु यामना पेन ओयबा इसादा अदगी याम सांगनासु चटपा ngamde दुम खितांग चखलकपदा दुम बिराई से अमु खंगुम थरपसिनाने याम वाई इसादा हौजिकती खंदेदा ऐसु खाली मतम से करमायना तम से जांगना ससल्लदी आइदना सुम खन्ना लेजरे अदो मतम से ngaयबा तारे थानी मुक्ति वाली थानी मु ngaयबदा वाले यम वान दुगा हौजिना मो गुली चाजरागे कैल्शियम आयरन टेबलेट से चामंदना नुती की चामनिया थी मजुगो ओले नुतीगी चासल्लसु चानिंगते याम तन चारबनी असिगी गुलीजे थुगाय लौथोप खुदिंगी पकाई दकाय आयरन टैबलेट कम लोदोनो हजिक लोसनबा लोरे मोसु लोय चटखरे खैदौनी nga पोथागिगे मयाम बारोगी नमु पान चमथोंसे होइना तौरगे पान लेरे सिदा ngari लेरे असिना थुमियापि ngari दो मकोक्तोनी हापचलगे अदगेगी सिना तोंगा लेरे सिना खजिंग ngari दो लेरे सिदा तिलहौ लेरे सि हापगा दुम चमथोंग तौरनी कुकार सिदा होइना दुम कामहलनी अया स्कूल हलकपगा साइकिल ले पाइ तौयो लाओ बेग का लौथोक्तनी पिरो से बेग तो पिरो कुमो सु लौथो हारगा इस से पिरो बेग तो पिरो ममा तो पिरो लाओ चंगो लाओ
수 ꯂꯧꯊꯣꯛꯑ ꯆꯪꯉꯣ ꯈꯃ ꯇꯧꯔꯤ ꯂꯥꯁꯤ ꯌꯦꯡꯉꯣ ꯀꯌꯥꯃꯨꯛ ꯁꯤꯊ꯭ꯔꯤꯅꯣ ꯌꯦꯡꯉꯣ ꯆꯪꯉꯣ ꯂꯥ ꯆꯪꯉꯛꯇ꯭ꯔꯤꯕꯅꯦ ꯌꯦꯡꯉꯨꯅꯤ 스쿨 ꯂꯒꯤ 아직 그다이다 이몽도 타오질락더기네 핫 이몽도 타오질락가누잖아 정호 나와 정호 스쿨에 할락바가 이몽 장기디 레이터라 떠이요 탐모네 기분에 바전 자카라가 할락바다는 어버스타 피범 로인 라인 떠이제 나오 나오 정호 아 녹인 직자라니 말아이 녹인 라이 나오 정호 나오 ꯑꯁ ꯅꯨꯡꯊꯤꯟ ꯋꯥꯏꯔꯝꯗꯥꯏ ꯅꯣꯡꯒꯤ ꯐꯖꯅ ꯈꯥꯛꯇꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯀꯌꯥ ꯀꯟꯅ ꯈꯥꯛꯈ꯭ꯔꯦ ꯅꯣꯡ ꯍꯩꯊꯔꯦ